Mai mutat pa yauna khongjang changsin gadawre. COVID-19 laichutna maram oiraga tha khara khongjang leploi matung electricity employees singna taret suba pe revised rule ROP 2019 chana handabagi mayokta mai mutat pa yauna makhal makha kayagi khongjang changsinana ba sem sare ngasi phawbugi manung dalainga ki maikai dagi chap chaba thajaba yaba thabak amata paikhalaktrabadi mathangi numit haibadi September gi 9 dagi wakat mifam phamba MSPCL ge corporate office amasung division office solon bagi mathakta prepaid counter thingjin gadawre tangai fadrabadi Manipur pumba mai muthat pagi khongjang phawba lakpa yai haire hiram asigi matangda ngarang Manipur Electricity Employees Union gi office ta paumi singa unaba mada union asigi general secretary T Syamnagor na haiki matam sang na electricity employees singna taret subape sanhana na balay ta taksinduna lakpane masigi saruk ama oina siswag strike fauba chathaduna lakle adubu covid laichat laikhibadage khongjang lepkhibane laingak na kayarak thajaba pikhrabasu ngasi fauba employee singda pikhiba thajaba adu thabak oina onthoktana leire asigumba phibam asida Manipur Electricity Employees Union Power Engineer Services Association MSPDCL Officer Services Association MSPCL Officer Association gi marakta ngarang khuyek ama pinaduna JSC ama semduna khongjang changsina bawarep lawbane JSC asina Manipur Electricity Employees Union na changsilakpa khongjangda mapung phana sagotkani haiba wafam thamkhe loinana employee singna changsilakpa khongjangda lamdam asigi miyamna warau bidana basu appeal tawrakhe resistance force ke aroiba lanmi ama leiba phauba Taliban ga thengnagane Afghanistan ki Panjshir province control tawduna leiriba National Resistance Front NRF ki lusingba Ahmad Masudna ngarang phongdorkiba mada province adu Taliban fighter singna khudum sale hairiba wafamdu aran bane international community bu lana lamjing bani haina sengdorakre hawjik Taliban fighter singa akanba lan thengnariba NRF ke sakti matik chana leide force asigi aroiba lanmi adu sidriba phauba Taliban ga lan thengnagani haina akanba wafam phongdokhe mahak masamak ke haksang da marik ama leiriba phauba Taliban ga thengnaba tokloi hainasu masuna laukthokhe Panjshir province ta Taliban fighter singa lan thengnariba duda mahaki mapang oriba Fahim Dasti Taliban singna hatkre hairiba wafam adu aseng bani adubu mahake NRF ki pangal sakti hanthabagi wafam di leite hainasu mahakna sengdokhe province adu da resistance force singe pangal sakti amata hanthadri Taliban ga akanba mongda makata na lan thengnaki gane Afghanistan ki miyamna NRF ke maike da lepi duna Taliban ki mathakta lan chathabi yo hainasu mahakna miyam gi pukning chingchinke haukiba August 10 ga manga da Taliban na Kabul khudum chankhraba matung dage NRF na Taliban ga akanba lan thengnariba sida Pakistan asu Taliban gi misang da leptuna Afghan miyam gi mathakta landarakli haiba wafam masudna phongdokibaga loinana Pakistan ge aranba thawong asida international community na wangang daba babokum tumina yengduna leire Taliban da Pakistan na mateng pangduna mahaki imungi miyoi sing amade Fahim Dastibu Panjshir da hatkibani haikhe aroibada tabiriba pumnamakpu thagatsari